Good evening, everyone. This is my last live stream of this year. Chahisigi Aroiba live stream ni mayam ai hakchang ni kitang nungaijadabne adubo ngasi live stream si kitang tahudrugide nungaijaroidaba aduna maram oirakanda mayam ga kitang khenajage aduna itokchirapani. Thank you so much mayam tokpirao aduna chahi si loisalamdai mikupsida ai tasengna ngasidi paper kitang tawbane adubo aje angom saksarbo ai se sak si kitang ꯆꯥꯖꯗ꯭ꯔꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯈꯔ ꯆꯥꯛ ꯈꯔ ꯌꯥꯝ ꯆꯥꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯗꯅ ꯁꯨꯝ ꯂꯩꯔꯝꯕꯅꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯄ ꯑꯔꯣꯏꯕ ꯆꯍꯤ ꯄꯨꯡꯐꯝ ꯆꯍꯤꯁꯤꯒꯤ ꯑꯔꯣꯏꯕ ꯄꯨꯡꯐꯝꯁꯤꯗ ꯃꯌꯥꯝꯒ ꯎꯅꯅꯤꯡꯗꯨꯅ ꯉꯥꯛꯇꯪ ꯑꯩ ꯊꯣꯛꯆꯔꯛꯄꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯣꯛꯇꯤ ꯈꯤꯇꯪ ꯆꯤꯛꯄ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯤꯀꯣ ꯑꯗꯨꯅ ꯏꯁꯩ ꯁꯛꯅꯗꯣꯏꯔꯥ ꯑꯣꯀꯦ ꯉꯁꯤꯗꯤ ꯏꯁꯩ ꯑꯣꯏꯔꯁꯨ ꯇꯧꯅꯁꯤ ꯌꯥꯏ ꯏꯁꯩ ꯁꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯌꯥꯝꯒ ꯁꯛꯃꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯁꯤꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯅꯤ ꯀꯔꯝꯕꯁꯤꯗꯤ ꯌꯥꯝ ꯑꯣꯀꯦ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯇꯧꯗꯣꯏꯅꯣ ꯇꯥꯃꯣ ꯉꯁꯤꯗꯤ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝꯒ ꯍꯧꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗꯨ ꯈꯤꯇꯪ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯁꯤ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯁꯨꯝ ꯊꯣꯛꯆꯔꯛꯄꯅꯦ ꯑꯩ ꯀꯣꯛꯇꯤ ꯈꯤꯇꯪ ꯆꯤꯛꯄꯅꯤ ꯉꯁꯤꯁꯤꯀꯣ ꯀꯣꯛ ꯆꯤꯛꯄ ꯇꯥꯔꯒꯁꯨ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯍꯧꯒꯠꯆꯔꯒ ꯂꯥꯏꯚꯁꯤ ꯊꯝꯖꯕꯅꯦ ꯊꯦꯡꯛ ꯌꯨ ꯋꯥꯆꯞꯇꯁꯨ ꯃꯦꯁꯦꯖ ꯌꯥꯝ ꯂꯥꯛꯄꯤꯔꯦ ꯋꯥꯆꯞꯇ ꯂꯥꯛꯏꯕ ꯃꯈꯩꯗꯨꯁꯨ ꯌꯥꯔꯒꯗꯤ ꯑꯝꯇꯪ ꯁꯣꯝꯗ ꯊꯣꯛꯄꯤꯔꯒꯗꯤ ꯐꯅꯤ ꯑꯣꯀꯦ ꯕꯣꯏꯅꯣ ꯕꯦꯔꯟ ꯑꯣꯀꯦ ꯃꯥꯅꯤ ꯃꯥꯅꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ 2019 ꯀꯣ 2019ꯁꯦ ꯃꯌꯥꯝ ꯑꯋꯥꯕ ꯊꯦꯡꯅꯕꯤꯔꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯕꯤꯔꯝꯒꯅꯤ ꯕꯠ ꯇꯧꯕꯇꯕꯨ ꯍꯥꯏꯅ ꯍꯥꯏꯅ ꯆꯍꯤꯁꯤ ꯂꯣꯏꯈ꯭ꯔꯦ ꯀꯣ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯆꯍꯤ ꯂꯣꯏꯅ ꯂꯣꯏꯅ ꯑꯣꯀꯦ ꯑꯩ ꯀꯩꯅꯣꯝꯇ ꯁꯦꯝꯖꯒꯦꯀꯣ ꯃꯌꯥꯝ ꯃꯩꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯃꯦꯁꯦꯖ ꯉꯁꯤ ꯃꯦꯁꯦꯖ ꯐꯖꯅ ꯄꯥꯊꯔꯒꯦ ꯉꯁꯤꯁꯦ ꯆꯍꯤ ꯂꯣꯏꯈꯤꯅꯤ ꯈꯟꯕꯗ ꯄꯨꯛꯅꯤꯡ ꯑꯣꯀꯦ ꯄꯨꯛꯅꯤꯡ ꯃꯌꯥꯝ ꯑꯣꯀꯦ ꯁꯥꯔ ꯑꯩꯅ ꯋꯥꯆꯞ ꯃꯦꯁꯦꯖ ꯊꯥꯖꯕꯅꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝꯒꯤ ꯌꯦꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯝꯇ ꯑꯣꯀꯦ ꯔꯣꯖꯤꯠ ꯀꯦꯁꯥꯝ ꯈꯦꯇ꯭ꯔꯤꯃꯌꯨꯝꯒꯤꯗꯣ ꯑꯩ ꯌꯦꯡꯕ ꯅꯪꯗ꯭ꯔꯦꯕꯀꯣ ꯇꯧꯕꯇꯕꯨ ꯈꯦꯇ꯭ꯔꯤꯃꯌꯨꯝꯒꯤꯁꯦ ꯌꯦꯛꯇꯗꯤ ꯌꯥꯎꯈꯤꯗꯕꯒꯨꯝ ꯇꯧꯕꯅꯦ ꯑꯗꯨꯒ ꯌꯥꯎꯗꯕ ꯇꯥꯔꯒꯁꯨ ꯃꯣꯏꯁꯤ ꯃꯉꯥ ꯆꯤꯡꯈꯤꯕꯅꯦ ꯗꯦꯠ ꯈꯤꯇꯪ ꯑꯩ ꯊꯕꯛꯁꯤ ꯈꯔ ꯈꯤꯇꯪ ꯕꯤꯖꯤꯁꯨ ꯑꯣꯏꯕ ꯊꯕꯛ ꯀꯟꯃꯟꯈꯤꯗꯅ ꯑꯩꯁꯦ ꯀꯣꯛꯁꯨ ꯈꯔ ꯆꯤꯛꯄ ꯗꯦꯠ 2 ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯕꯣꯔꯗꯤꯡ ꯀꯝ ꯆꯤꯜꯗ꯭ꯔꯦꯟ ꯁꯦꯟꯇꯔ ꯑꯃ ꯑꯩꯒꯤ ꯒ꯭ꯔꯥꯟꯐꯥꯗꯔꯒꯤ ꯃꯤꯡꯗ ꯑꯩꯅ ꯀꯠꯆꯕ ꯍꯥꯏꯇꯥꯔꯦꯀꯣ ꯒ꯭ꯔꯥꯟꯐꯥꯗꯔꯒꯤ ꯃꯤꯡꯗ ꯑꯩꯒꯤ ꯒ꯭ꯔꯥꯟꯐꯥꯗꯔꯁꯦ ꯕꯤꯂꯥꯝ ꯀꯧꯏ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯒ꯭ꯔꯥꯟꯐꯥꯗꯔꯁꯦ ꯃꯍꯥꯛꯅ ꯊꯝꯕꯤꯔꯝꯕ ꯃꯍꯥꯛꯅ ꯅꯩꯅꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯑꯩꯅ ꯌꯦꯡꯖꯔꯀꯥꯟꯗ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯗꯨꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯕꯒꯤ ꯄꯣꯊꯥꯃꯤꯟꯅꯗꯨꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥꯗꯣ ꯑꯩꯅ ꯌꯦꯡꯖꯔꯀꯥꯟꯗ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯒ꯭ꯔꯥꯟꯐꯥꯗꯔ ꯑꯩꯒꯤ ꯄꯨꯄꯨ ꯕꯤꯂꯥꯝ ꯃꯍꯥꯛ ꯂꯩꯔꯝꯕꯒꯤꯗꯃꯛꯇꯅꯦ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯟꯗꯛ ꯂꯥꯛꯏꯕ ꯆꯍꯤ 2020 ꯁꯤ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯑꯩꯒꯤ ꯒ꯭ꯔꯥꯟꯐꯥꯗꯔ 2ꯁꯤꯗ ꯃꯌꯥꯝꯗ ꯁꯤꯟꯅꯖꯅꯕꯒꯤ ꯂꯣꯏꯖꯕ ꯑꯗꯨꯒꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯕꯥꯏ ꯕꯥꯏ ꯑꯣꯜꯃꯣꯁ ꯕꯥꯏ ꯕꯥꯏꯁꯨ ꯑꯩ ꯌꯧꯈꯤꯗ꯭ꯔꯦ ꯍꯌꯦꯡꯕꯨꯗꯤ ꯅ꯭ꯌꯨ ꯏꯌꯔ ꯌꯥꯎꯒ ꯍꯌꯦꯡ ꯅ꯭ꯌꯨ ꯏꯌꯔꯒꯤꯗꯤ ꯑꯩ ꯁꯣꯏꯗꯅ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛ ꯇꯧꯖꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤꯀꯣ ꯑꯩꯈꯣꯏ ꯍꯩꯔꯣꯛꯀꯤ ꯃꯐꯝꯗ ꯃꯦꯂꯩ ꯇꯝꯄꯥꯛ ꯍꯥꯏꯗꯅ ꯇꯨꯔꯤꯁ ꯁꯦꯟꯇꯔ ꯑꯃ ꯌꯥꯝ ꯀꯟꯅ ꯁꯦꯝꯒꯠꯂꯤ ꯍꯥꯏꯔꯤꯕ ꯁꯦꯝꯒꯠꯄ ꯍꯧꯕꯗ ꯉꯥꯏꯔꯤ ꯁꯦꯝꯒꯠꯄꯁꯤꯀꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯌꯥꯝ ꯑꯗꯨꯃꯛꯄꯨ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗꯁꯨ ꯑꯩ ꯉꯝꯃꯒꯗꯤ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡꯗꯨ ꯑꯗꯨꯃꯛ ꯇꯧꯖꯒꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯂꯩꯖꯕꯁꯦ ꯌꯦꯛꯀꯤ ꯃꯇꯥꯡꯒꯨꯝꯕ ꯅꯤꯀꯣ ꯑꯦꯅꯤꯋꯦ ꯑꯗꯨꯒ 2019 ꯕꯥꯏ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ 2019 ꯂꯣꯏꯈꯤꯗꯕ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯣꯏꯔꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯣꯏꯔꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯃ ꯈꯪꯃꯤꯟꯅꯔꯝꯗꯕ ꯀꯌా ꯑꯃ ꯈꯪꯃꯤꯟꯅꯕ ꯑꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ 2019ꯁꯤꯗ ꯄꯤ ꯀꯦ ꯆꯦꯅꯦꯜꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯠꯃꯤꯟꯅꯔꯛꯄ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯃ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯔꯛꯄ ꯃꯗꯨꯒꯤꯗꯃꯛꯇ ꯄꯤ ꯀꯦ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯈꯜ ꯂꯩꯇꯅ ꯑꯗꯣꯝꯕꯨ ꯈꯨꯗꯤꯡꯃꯛꯄꯨ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯄꯨ
Thank you so much. Amuka hairkani 2020 2020 ibda yam faktagadaba hanadi koina 2019 gaisi 19 khak iram he yaba hojiti 20 habu kanda karamba 20 oidino khanba je waba kanom se legada male anyway adubo hariba 2020 asidadi gi PK channel gi nuksijarba subscriber khudimak amadi viewer khudimak like share tobiriba khudimak bo PK channel gi maikhaidagi anauba sahishina lakpada harauba nungai ba ing chappa amadi nungai yaifaba khudimak shanti leiba imung oibiyo oibu ngambiro habisi PK channel gi maikhaidagi su ahan boina thamjage duga tasengna hojikse kuma hero kya ama tori bye bye gi ko bye bye gi kuma hero kya ama tori then isai kya ama tori thaban kya ama jongi makon yam tai hojik mayam se thodona ai gi motadi sehi doi khibagi harau ribra or natraga anobu sehi lakani haibagi harau ribra harau bagdi orani harau ripose yagi sehi lorani habi harau sina karam batimda oramba yai kari oramba yai habi matamda suppose koi 2019 ꯁꯤ ꯑꯋꯥꯕꯇꯅ ꯊꯜꯂꯕ ꯃꯇꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯗꯨ ꯃꯁꯤ ꯑꯋꯥꯕꯁꯤ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯅꯤ ꯅꯨꯡꯉꯥꯏꯕ ꯆꯍꯤ ꯑꯃ ꯂꯥꯛꯑꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯕꯁꯦ ꯈꯤꯇꯪ ꯃꯄꯨꯡ ꯐꯥꯕ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯈꯤꯇꯪ ꯈꯟꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯅꯨꯡꯉꯥꯏꯕꯁꯤ ꯃꯄꯨꯡ ꯌꯥꯝ ꯐꯥꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯍꯌꯦꯡꯁꯨ ꯅ꯭ꯌꯨ ꯌꯔꯒꯤ ꯊꯥꯕꯜ ꯂꯩꯔꯝꯒꯅꯤ ꯏꯁꯩ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯣꯏ ꯇꯧꯗꯝꯅꯦ ꯑꯗꯨꯒ ꯈꯤꯇꯪ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯥꯝꯃꯟꯕꯗꯨꯒꯤ ꯋꯥꯅꯦ ꯁꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯟꯖꯣꯏ ꯇꯧꯕ ꯌꯥꯏ ꯀꯨꯝꯍꯩ ꯍꯔꯥꯎꯁꯤ ꯌꯥꯝꯃꯟꯕꯅꯤꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯄꯩꯁꯥ ꯌꯥꯝ ꯊꯥꯗꯕꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯍꯟꯕꯅ ꯈꯔ ꯐꯩ ꯑꯗꯨꯕꯨ ꯁꯤꯗ ꯊꯥꯗꯒꯗꯕ ꯄꯩꯁꯥꯁꯤ ꯀꯅꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯀꯥꯟꯅꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯤꯟꯕꯤꯕꯅ ꯐꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯖꯁ ꯀꯩ ꯍꯥꯏꯅꯤ ꯋꯥꯠꯁꯦ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯅꯦꯕ ꯗꯦꯟ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯦ ꯍꯌꯦꯡ 2020ꯒꯤ ꯑꯣꯏꯕ ꯀꯣꯛ ꯌꯥꯝ ꯀꯟꯅ ꯆꯤꯛꯑꯒꯁꯨ ꯑꯗꯨꯃꯛ ꯑꯩ ꯃꯌꯥꯝꯒ ꯉꯁꯤꯗꯤ ꯉꯁꯤꯒꯤ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄ ꯇꯥꯟꯖꯥꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ 2019ꯒꯤ ꯑꯌꯥꯝꯕ ꯑꯣꯜꯃꯣꯁ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯗ ꯏꯁꯩꯗꯒꯨꯝꯕ ꯌꯥꯝ ꯆꯠꯅꯈ꯭ꯔꯦ ꯕꯥꯏ ꯕꯥꯏꯁꯤ ꯑꯗꯨꯅ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯁꯤ ꯀꯩ ꯍꯥꯏꯅꯤ ꯍꯣꯔꯦꯟ ꯑꯩ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯗ ꯑꯣꯏꯅ ꯊꯣꯔꯛꯄꯅ ꯐꯒꯗ꯭ꯔꯥ 12 ꯇꯥꯔꯝꯗꯥꯏꯗ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣই ꯃꯌꯥꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯂꯩꯃꯤꯟꯅꯕꯗ ꯗꯦꯟ ꯀꯥꯎꯟ ꯗꯥꯎꯟ ꯇꯧꯔꯒ 2020 ꯌꯧꯔꯝꯗꯥꯏꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯅ ꯂꯩꯃꯤꯟꯅꯕꯅ ꯐꯔꯤꯕ꯭ꯔꯥ ꯕꯥꯏ ꯕꯥꯏꯁꯤꯗꯤ ꯑꯌꯥꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯈꯤꯕ ꯈꯣꯠꯄ ꯀꯨꯝꯍꯩ ꯍꯔꯥꯎꯔꯣꯝꯗ ꯌꯥꯝ ꯐꯖꯅ ꯃꯥꯏ ꯏꯝꯐꯦꯁꯤꯁ ꯄꯤꯅꯩ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯖꯔꯤꯕ ꯂꯥꯏꯐꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯁꯤ ꯃꯔꯨ ꯑꯣꯏꯗꯕ꯭ꯔꯥꯅꯁꯨ ꯈꯟꯖꯩ ꯑꯗꯨꯃꯛꯄꯨ ꯑꯩ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ 19ꯗ ꯃꯣꯏꯗ ꯄꯦꯟꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯁꯦ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯑꯣꯜꯃꯣꯁ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ ꯑꯥꯒꯁꯀꯤ ꯇꯥꯡ 9 ꯑꯥꯒꯁꯀꯤ ꯇꯥꯡ 9 ꯃꯌꯥꯝꯗ ꯁꯥꯐꯣꯡꯖꯔꯛꯈꯤꯕ ꯑꯩꯒꯤ PK ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯗ ꯍꯧꯖꯤꯛ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯊꯥ 4 ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯅꯠꯇ꯭ꯔꯤ ꯁꯤ ꯐꯥꯎꯕꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯖꯕꯁꯤꯗ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯄꯣꯔꯠ ꯄꯤꯕꯁꯤ ꯃꯌꯥꯝꯒꯤ ꯌꯥꯝ ꯆꯥꯎꯕ 2019ꯁꯤꯗ ꯃꯌꯥꯝꯒꯤ ꯌꯥꯝ ꯆꯥꯎꯕ ꯂꯃꯟ ꯑꯃ ꯊꯣꯟꯖꯤꯟꯖꯔꯦ ꯍꯥꯏꯕꯁꯤ ꯊꯃꯣꯏ ꯁꯦꯡꯅ PK ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩ 2019ꯁꯤꯗ ꯃꯌꯥꯝꯅ ꯈꯨꯗꯤꯡꯃꯛꯇꯨ ꯀꯔꯤꯅ ꯂꯃꯟ ꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯣꯀꯦ ꯑꯗꯨꯅ ꯕ꯭ꯔꯗꯔ ꯅꯨꯄꯥꯅ ꯀꯩꯅꯥ ꯑꯗꯨꯒ ꯅꯨꯄꯤꯅ ꯀꯔꯀꯠ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯑꯣꯀꯦ ꯆꯍꯤꯁꯨ ꯂꯣꯏꯗꯣꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯟꯗꯦꯞ ꯊꯧꯗꯥꯝ ꯌꯦꯡꯕ ꯌꯥꯏ ꯅꯨꯃꯤꯗꯥꯡꯗ ꯌꯦꯡꯕ ꯀꯥꯟꯗ ꯑꯐꯕ ꯂꯩꯔꯝꯃꯁꯨ ꯐꯠꯇꯕ ꯐꯣꯜ ꯑꯗꯨꯒꯤ ꯑꯐꯕꯁꯤꯡꯗꯣ ꯃꯌꯥꯏ ꯆꯝꯕꯒꯤ ꯀꯣ ꯃꯌꯥꯏ ꯆꯝꯕꯒꯤ ꯈꯔ ꯂꯩ ꯑꯗꯨꯅ ꯑꯩ ꯌꯦꯡꯇꯪ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯀꯣ ꯗꯦꯠ ꯃꯤꯟꯁ ꯑꯩ ꯑꯉꯥꯟꯕꯗ ꯌꯦꯡꯖꯔꯛꯀꯦ ꯑꯉꯥꯟꯕꯗ ꯑꯃꯨꯛꯇ ꯑꯩ ꯋꯥꯆꯞ ꯅꯝꯕꯔꯗ ꯑꯣꯏꯔꯁꯨ ꯊꯥꯕꯤꯔꯛꯑꯣ ꯁꯨꯝ ꯌꯦꯡꯖꯔꯛꯀꯦ ꯀꯣ ꯍꯧꯖꯤꯛꯇꯤ ꯃꯦꯁꯦꯖꯁꯨ ꯀꯥ ꯍꯦꯟꯅ ꯌꯥꯝ ꯂꯩꯔꯛꯇ꯭ꯔꯕꯅꯦ ꯑꯌꯥꯝꯕ ꯍꯟꯈ꯭ꯔꯕꯅꯦ ꯗꯦꯟ ꯑꯗꯨꯒ ꯐꯣꯟ ꯇꯧꯕꯤꯔꯒꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤꯀꯣ ꯐꯣꯟ ꯇꯧꯕꯤꯔꯣ ꯍꯌꯦꯡ ꯑꯌꯨꯛꯇ ꯐꯣꯟ ꯇꯧꯕꯤꯔꯣ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯑꯩ ꯐ꯭ꯔꯤ ꯌꯥꯝ ꯁꯥꯡꯅ ꯂꯩꯒꯅꯤ ꯑꯗꯨꯃꯛ ꯐꯣꯟ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯑꯅꯧꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯩ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯒꯦ ꯑꯞꯆꯣ ꯍꯌꯦꯡꯁꯤ ꯑꯣꯀꯦ ꯄꯤꯄꯤꯛꯁꯤ ꯕꯥꯏ 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 ꯍꯥꯏꯔꯒ ꯆꯠꯈꯤꯗꯣꯏꯔꯣ ꯕꯥꯏ ꯕꯥꯏ ꯉꯥꯛꯇꯪ ꯌꯥꯎꯃꯤꯟꯅꯈꯤꯁꯦ ꯑꯣꯀꯦ ꯋꯥꯏꯈꯣꯝ ꯄꯤꯄꯤꯛꯁ
Thank you. Duna mapung oina hujik fawda khwali video 19 gi video blogsing live streamer sing de kai kang hangana yengjara kanda mayam na support am to bikiba mayam na nungsibi kiba mari mayam na khwai de pamna kiba video sing haijab taragadi 2019 sida leikiba video sing manungda brother whatsapp ta thagrabane yenglaga haibra okay 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 ai soina yengjake whatsapp message yam leiri hujik ai si loraga sum hujik yengdi yadrabani na ko aduna ai loraga hajarke sandip aduna aigi 2019 gi August ki ten khara matam sida August ki matam sida tamang asidi kari mathel sarage ai si sak chaning dadan leireng asidi ngisa ayukta sak khara yam sasin gi bako kaga live tharga khangalate okay khangalate yam sawni hujikta thengnari ai thabu kuidri roma chandroman thabu kuidri ai pung mapan helaka na thabane ko ai hakchang ngamda ngakang gi tum tharoba aduga hawgalaga 2019 gi live se ai thaba Aroiba ina amtang thaudragadi mayam gu unahudradi nungairoi adu 2019 da ina lawjagiba thogang makhaido sum mayam da amtang ai remind tawjage mayam na ai bu nuksibi ki bai bu support to ki ba mayam da sai remind tawjaraga mayam ga wari batai sanabi ta jadu lawjage ne thaba hubu da ngaijari ne wari je humjadri roma warobino okay aduna ai hajarage ten girma matam sida August ki 2019 gi August ki date 8 sida sapong lakhiba igi channel pothaminasi khangminasi sina lojikse ngasi December loire December loibda natana Aroiba sahi siso Aroiba sahi si Aroiba numisi oire numisi fawba sida subscriber se 18k above leibi ngaman biba se mayam gi am chawrba aibu sahajo pibiba adugi damakta ne habisi thamjage aduna maram organda hojikti 2020 lakpa siso adumak ai mayam gi kananaba video kaya mai soina thamjage kariana Surya Kumar Singh habane ko good night kaka bye bye tulagi do yenggu okay 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 aduna 2019 sida aigi ten khara matam sida August ki date 8 gi lakhiba sum sidagi video makan yari makai de nuti gi thagat chana hona jabane then aduga matam khara live stream so dum tawna hona jabane mayam gi i paw phongna na ba khona ba mayam gi khangmin na ba ya ba kaya do dum khangna na ba hona ba da asobu thodang kya ma lo ki ba pk bu nuksi bi ba support to bi ba pk na sungam phali de na thagat chai ko bu ngam jaroi matam khudi makta anobu sahi lak matam sida nuksi jaraba mirror kudimo mai pa pung ngabu oibiu habisine thamjani ngi ko then aduga aina ma haisani ngi sina hojikse 19 gi video ai remind tawjarake aduga message am lae premjit yumnam habane anoba sahina lakpasida kari karamba hiramda kana gadaba live tawge khanbirige tamo okay premjit yumnam ai ayamba ai 2020 sidadi ayambana ai 19 da imung manungi habdi imung manungi kana gadaba kayama ai thakara makhai thamjagre adusu lep naitena adum thamjarakini then aduga ai kitang chawthora kanda haidare ko society sigi oiba ai kari guma khradi share anga mathakte share tawjaramge society sigi kana gadaba mayam khamina buri ya gadaba kana gadaba ai society gi damukta kari guma khradi ai share tawjaramge 2020 sida ngambo oijage habisi nuksijaraba viewers sing subscribers sing da ai simasu thamjage thank you Premjit Jumnam thank you so much for your message or comment sine hajini diko aduga 2000 ai makhata jarke 2019 sigi kwaidagi ihana na ingon yam surprise oikiba yamna aina adi yam phagiyo na sum thajakiba ko video se viewers tak jam hengal kipsi matam to ai jumbalo namjing hodri ga na video se kramane edit tawni ko ne ji kaina dum aingon no je leram da du YouTube hangbagi apam bai wakhalon dum leraga mayam gi kari gum mudi tawgi habi wakhan sum nei jari bhai tare adu sum thagal video si macha sum thagal ahan baden tawromi se koi gi like hana koina mayam na final dialogue acting ga tawdun khodna yam kana ba social media da like yam kana hena khanjai maram di
ꯑꯩꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯄꯤꯊꯣꯛꯆꯔꯛꯄ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯀꯌꯥꯗꯣ ꯄꯥꯝꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯎꯅꯤꯡꯕ ꯀꯌꯥ ꯗꯦꯠ ꯃꯤꯟ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤꯡꯗꯣ ꯎꯠꯊꯣꯛꯄ ꯉꯝꯕꯒꯤ ꯆꯥꯡ ꯑꯃ ꯌꯥꯝ ꯂꯩꯕ ꯂꯥꯏꯔꯤꯛꯀꯤꯁꯤꯗ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯀꯤꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯂꯥꯏꯛ ꯌꯥꯝ ꯃꯁꯤꯡ ꯌꯥꯝ ꯇꯧꯅꯕꯁꯤꯡꯅꯤ ꯈꯪꯒꯠꯂꯀꯥꯟꯗ ꯇꯣꯞ 10 ꯍꯥꯏꯅ ꯑꯩ ꯑꯗꯨꯗꯤ ꯍꯧꯗꯣꯛꯆꯈꯤꯑꯕ ꯄꯤ ꯀꯦ ꯇꯣꯞ 10 ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯖꯔꯀꯥꯟꯗꯀꯣ ꯇꯣꯞ 10ꯁꯤ ꯍꯧꯗꯣꯛꯑꯀꯥꯟꯁꯤꯗ ꯑꯗꯨꯒꯤ ꯃꯊꯪ ꯚꯤꯗꯤꯑꯣꯁꯤ ꯁꯨꯝ ꯃꯌꯥꯝꯗ ꯀꯥ ꯍꯥꯏꯅ ꯈꯪꯕꯤꯗ꯭ꯔꯤ ꯑꯗꯨꯀꯥꯟꯗ ꯍꯥꯏꯔꯤꯕꯁꯤ ꯑꯥꯒꯁꯠꯀꯤ ꯊꯥꯁꯤꯗꯃꯛꯇꯅꯦꯀꯣ ꯑꯩ ꯃꯈꯥ ꯁꯝꯖꯔꯛꯀꯦ ꯑꯣꯀꯦ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯕꯤꯌꯨ ꯇꯥꯃꯣ ꯊꯦꯡꯛ ꯌꯨ ꯁꯣꯔꯥꯏꯁꯝ ꯁꯔꯀꯤ ꯇꯣꯝꯕꯤ ꯁꯦꯝ ꯇꯨ ꯌꯨ ꯑꯣꯀꯦ ꯅꯣꯏꯁꯨ ꯏꯆꯟꯁꯨ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯕꯤꯌꯨ ꯑꯅꯧꯕ ꯆꯍꯤꯁꯤꯡ ꯂꯥꯛꯄꯗ ꯄ꯭ꯔꯦꯝꯂꯇꯥ ꯊꯣꯛꯆꯝ ꯕ꯭ꯔꯗꯔ ꯆꯥꯛ ꯆꯥꯔꯕꯣ ꯍꯧꯖꯤꯛꯁꯤꯕꯨ ꯑꯩ ꯆꯥꯛ ꯇꯪꯈꯥꯏ ꯑꯃ ꯆꯥꯔꯦ ꯑꯣꯀꯦ ꯃꯣꯅꯤꯀꯥ ꯂꯥꯏꯁ꯭ꯔꯝ ꯂꯥꯏꯚ ꯍꯧꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯗꯗꯥ ꯉꯁꯤꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯣꯀꯦ ꯋꯥꯈꯜꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩ ꯃꯣꯅꯤꯀꯥ ꯂꯥꯏꯁ꯭ꯔꯝ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯎꯗꯕ ꯀꯨꯏꯕ ꯅꯠꯇꯦ ꯎꯈꯤꯕ ꯀꯨꯏꯕ ꯑꯣꯏꯔꯝꯒꯅꯤ ꯎꯈꯤꯕ ꯀꯨꯏꯕ ꯑꯣꯏꯔꯝꯒꯅꯤ ꯏꯆꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯑꯩꯒꯤ ꯂꯥꯏꯚ ꯊꯣꯛꯄꯤꯔꯛꯄ ꯏꯆꯟ ꯃꯣꯅꯤꯀꯥ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯆꯍꯤꯁꯤ ꯂꯣꯏꯁꯤꯜꯂꯦ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏ ꯑꯃꯗꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯦ ꯄꯤ ꯀꯦ ꯆꯦꯅꯦꯜ ꯑꯃꯗꯤ ꯅꯕꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯃꯣꯅꯤꯀꯥ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯕ ꯑꯣꯏꯕꯤꯌꯨ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯁꯨ ꯑꯅꯧꯕ ꯆꯍꯤꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯈꯥ ꯇꯝꯅ ꯐꯪꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯒꯤ ꯍꯥꯔꯠ ꯑꯦꯟ ꯁꯣꯜ ꯊꯃꯣꯏꯗꯒꯤ ꯄꯤꯖꯕ ꯕꯣꯔꯒꯅꯤꯀꯣ ꯃꯌꯥꯝꯗ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯦꯝꯖꯤꯠ ꯌꯨꯝꯅꯥꯝ ꯊꯦꯡꯛꯁ ꯇꯥꯃꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯇꯥꯃꯣꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯦꯝꯖꯤꯠ ꯌꯨꯝꯅꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯥꯎꯅ ꯊꯧꯅꯥ ꯑꯃ ꯍꯥꯞꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯄ꯭ꯔꯦꯝꯖꯤꯠ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯑꯩꯅ ꯈꯪꯖꯕ ꯃꯈꯩꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯈꯪꯖꯕ ꯃꯈꯩꯒꯤ ꯀꯣꯛꯇ ꯂꯩꯖꯔꯤ ꯃꯈꯩꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯣꯏꯅ ꯀꯠꯊꯣꯛꯆꯔꯒꯦ ꯄꯤ ꯀꯦ ꯑꯁꯤꯅ ꯄꯤ ꯀꯦꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯣꯏꯅ ꯀꯠꯊꯣꯛꯆꯔꯒꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯆꯍꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯋꯥꯁꯛꯆꯔꯤꯁꯤꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯃꯈꯥ ꯁꯝꯖꯔꯛꯀꯦ ꯉꯁꯥꯏꯒꯤ 2019ꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯗ ꯁꯨꯝ ꯑꯩ ꯄꯤ ꯀꯦ ꯇꯣꯞ 10 ꯍꯥꯏꯗꯨꯅ ꯂꯥꯏꯀꯤꯗꯒꯤ ꯁꯨꯝ ꯈꯪꯒꯠꯆꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯥꯏꯛꯀꯤꯗ ꯑꯩꯅ ꯇꯣꯞ 10 ꯈꯪꯒꯠꯆꯔꯤꯁꯦ ꯂꯥꯏꯛ ꯃꯁꯤꯡ ꯌꯥꯝ ꯇꯧꯕꯁꯤꯡꯗꯣ ꯑꯩ ꯈꯪꯒꯠꯆꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯀꯩꯅꯣꯁꯦ ꯃꯣꯅꯤꯇꯥꯏꯁ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯍꯥꯞꯀꯅꯤ ꯀꯔꯤ ꯍꯥꯞꯀꯅꯤ ꯈꯪꯗꯦ ꯃꯁꯤꯡ ꯌꯥꯝꯕ ꯏꯁꯩꯒ ꯀꯩꯀꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯌꯥꯎꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯍꯥꯞꯄꯝꯃꯦ ꯌꯥꯝ ꯑꯗꯒꯤ ꯑꯩ ꯏꯁꯥꯃꯛ ꯊꯣꯛꯑꯒ ꯑꯦꯡꯀꯔ ꯑꯣꯏꯔꯒ ꯌꯥꯝ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯅꯪꯗꯕꯒꯤ ꯁꯨꯝ ꯂꯩꯈꯤꯕ ꯋꯥꯅꯦ ꯕꯠ ꯇꯧꯕꯇꯕꯨ ꯑꯗꯨ ꯁꯦꯝꯃꯛꯈꯤꯒꯅꯤ ꯖꯨꯒꯤ ꯃꯇꯥꯡꯗ ꯉꯥꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯃꯇꯦꯛ ꯃꯥꯅ ꯉꯥꯡꯈꯤ ꯃꯇꯦꯛ ꯁꯝꯖꯤꯟꯅꯔ ꯚꯤꯗꯤꯑꯣꯁꯤ ꯇꯥꯛ ꯁꯦꯝꯃꯒ ꯊꯥꯒꯠꯄ ꯀꯥꯟꯗ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ 80K ꯂꯩꯈꯤꯕ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯇꯤ ꯄꯥꯛ ꯇꯧꯕꯤꯔꯛꯈꯤꯗꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯑꯗꯨ ꯚꯤꯌꯨꯔ ꯌꯥꯝꯕꯅꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯐꯪꯈꯤ ꯕꯠ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯇꯝꯗꯨ ꯐꯥꯎ ꯃꯣꯅꯤꯇꯥꯏꯁ ꯇꯧꯗ꯭ꯔꯤ ꯃꯇꯝꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯡꯂꯤ 200ꯒ ꯊꯥ ꯑꯅꯤꯃꯨꯛꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ 100 ꯑꯗꯨꯝ ꯍꯥꯏꯌꯦꯀꯣ ꯚꯤꯌꯨꯔ ꯊꯣꯛꯄꯤꯔꯛꯄ ꯗ ꯉꯁꯤ ꯀꯩ ꯇꯣꯄꯤꯛ ꯇꯧꯗꯣꯏꯅꯣ ꯑꯣꯀꯦ ꯒ꯭ꯔꯤꯖꯥ ꯂꯥꯏꯁ꯭ꯔꯝ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯁꯨꯝ ꯑꯩ 2019ꯒꯤ ꯑꯩꯒꯤ ꯅꯕꯦꯝꯕꯔ ꯁꯣꯔꯤ ꯑꯣꯛꯇꯣꯕꯔ ꯃꯥꯅꯦ ꯁꯣꯔꯤ ꯑꯥꯒꯁꯀꯤ ꯗꯦꯠ 8ꯇꯒꯤ ꯂꯣꯟꯆ ꯇꯧꯈꯤꯕ ꯄꯤ ꯀꯦ ꯆꯦꯅꯦꯜꯁꯤꯅ ꯂꯧꯖꯔꯛꯈꯤꯕ ꯊꯧꯗꯥꯡꯁꯤꯡꯗꯨ ꯈꯤꯇꯪ ꯑꯩꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯈꯤꯇꯪ ꯅꯤꯡꯁꯤꯡꯖꯕ ꯈꯔ ꯍꯥꯏꯖꯕꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯒ ꯁꯨꯝ ꯈꯪꯃꯤꯟꯅꯁꯦ ꯑꯗꯨꯒ 2020ꯗꯒꯤꯗꯤ ꯑꯅꯧꯕ ꯃꯑꯣꯡ ꯑꯃꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯂꯥꯛꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ 19 ꯐꯥꯎꯗ ꯂꯩꯔꯝꯕꯁꯤꯡꯁꯦ ꯃꯌꯥꯝ ꯈꯤꯇꯪ ꯈꯪꯃꯤꯟꯅꯁꯦ ꯑꯗꯨꯅ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯕꯅꯦ ꯋꯥꯔꯤ ꯈꯔ ꯂꯩꯖꯕꯅꯦ ꯑꯣꯀꯦ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯃꯤꯟꯅꯁꯤꯀꯣ ꯌꯨ ꯀꯥꯟ ꯁꯤ ꯃꯤ ꯁꯜꯃꯣꯟ ꯀꯤꯟꯁ ꯑꯣꯀꯦ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ ꯁꯜꯃꯣꯟꯁ ꯑꯣꯀꯦ ꯑꯩ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯣ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯗꯅꯦꯒꯦ ꯁꯜꯃꯣꯟ ꯀꯤꯟꯁ ꯑꯩꯗꯤ ꯀꯥꯎꯕ ꯂꯩꯕꯣꯟꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯦꯝꯖꯤꯠ ꯌꯨꯝꯅꯥꯝ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯇꯥꯃꯣꯅ ꯇꯧꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯣꯏꯕꯤꯌꯨ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ 2020 ꯊꯦꯡꯛ ꯌꯨ ꯄ꯭ꯔꯦꯝꯖꯤꯠ ꯌꯨꯝꯅꯥꯝ ꯁꯦꯝ ꯇꯨ ꯌꯨ
ꯑꯗꯣꯝꯁꯨ ꯄ꯭ꯔꯦꯝꯖꯤꯠ ꯏꯅꯥꯎꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯋꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯉꯥꯛꯇ ꯑꯣꯏꯕꯤꯗꯨꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯃ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯏꯪ ꯇꯞꯄ ꯁꯥꯟꯇꯤ ꯂꯩꯕ ꯏꯃꯨꯡ ꯑꯣꯏꯕ ꯉꯝꯕꯁꯦ ꯄꯤ ꯀꯦ ꯆꯦꯅꯦꯜ ꯑꯃꯗꯤ ꯅꯌꯥꯝꯕꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯖꯔꯤꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄ꯭ꯔꯦꯝꯖꯤꯠ ꯑꯣꯀꯦ ꯑꯗꯨ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯖꯔꯛꯀꯦ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯤ ꯀꯦ ꯇꯣꯞ 10 ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯑꯣꯖꯥ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯥꯒꯤ ꯖꯨꯒꯤ ꯃꯇꯥꯡꯗ ꯉꯥꯡꯕ ꯚꯤꯗꯤꯑꯣꯁꯤ ꯍꯦꯛ ꯊꯥꯒꯠꯂꯨꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯇꯥꯅ ꯌꯥꯝꯈꯠꯂꯛꯈꯤꯕ ꯚꯤꯗꯤꯑꯣ ꯌꯥꯝꯈꯠꯂꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯤ ꯈꯔ ꯈꯔ ꯍꯦꯟꯒꯠꯂꯛꯈꯤꯀꯣ ꯇꯧꯕꯇꯕꯨ ꯃꯇꯝꯗꯨ 200 300 ꯌꯧꯗꯅ ꯁꯨꯝ ꯂꯩꯔꯝꯃꯦ ꯉꯁꯤꯗꯤ ꯅꯦꯠꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯇꯥꯃꯣ ꯕꯥꯏ ꯕꯥꯏ ꯅꯦꯠꯁꯤ ꯕꯥꯏ ꯕꯥꯏ ꯇꯧꯈ꯭ꯔꯕ꯭ꯔꯣ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯥꯛꯇꯪ ꯌꯦꯡꯉꯤꯁꯤ ꯅꯦꯠꯁꯦ ꯈꯤꯇꯪꯗꯤ ꯆꯠꯄ ꯃꯥꯜꯂꯦ ꯁꯤꯗꯁꯨ ꯈꯔ ꯍꯟꯊꯔꯦ ꯑꯩꯒꯤ ꯅꯦꯠꯁꯦ ꯍꯟꯊꯔꯗꯕꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯣꯏꯔꯦ ꯂꯣꯏꯔꯀꯥꯟꯗ ꯑꯩꯁꯦ ꯁꯨꯝ ꯈꯜꯂꯛꯄ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯑꯩꯈꯣꯏ ꯌꯨꯇꯨꯕꯔꯁꯤ ꯃꯁꯤꯡ ꯌꯥꯝꯃꯦ ꯑꯩꯈꯣꯏꯗꯤ ꯌꯨꯇꯨꯕꯔꯒ ꯅꯠꯆꯗꯦꯀꯣ ꯆꯨꯝꯅ ꯃꯌꯥꯝꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯖꯕ ꯈꯛꯀꯤꯅꯤ ꯌꯨꯇꯨꯕꯔ ꯑꯃ ꯑꯣꯏꯒꯦ ꯀꯥꯏꯅ ꯈꯜꯂ ꯇꯧꯖꯈꯤꯕꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯈꯪꯂꯤꯕ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯅꯣꯂꯦꯖꯁꯤꯡꯁꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯗ ꯀꯔꯤ ꯇꯧꯔꯒ ꯈꯪꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯁꯨꯝ ꯁꯥꯒꯠꯂꯛꯑꯀꯥꯟꯗ ꯌꯨꯇꯨꯕꯁꯤ ꯐꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯍꯥꯡꯖꯔꯨꯕꯗꯒꯤ ꯁꯨꯝ ꯇꯧꯈꯤꯕꯅꯦ ꯑꯗꯨꯒ ꯋꯥꯈꯜꯂꯣꯟꯃꯛꯇꯤꯀꯣ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯕ ꯀꯩꯅꯣꯁꯤꯗꯤ ꯋꯥꯈꯜ ꯁꯨꯝ ꯂꯩꯖꯕ ꯑꯗꯨ ꯍꯥꯡꯗꯣꯛꯆꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯇꯥꯡꯀꯛꯁꯦ ꯑꯩꯅ ꯃꯌꯥꯝꯁꯨ ꯇꯧꯅꯗ꯭ꯔꯤ ꯑꯩ ꯁꯤꯃꯗꯤ ꯇꯧꯔꯒꯦ ꯃꯌꯥꯝꯁꯤ ꯈꯪꯃꯤꯟꯅꯕꯗ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯄꯣꯠꯅꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯂꯥꯏꯔꯤꯛꯁꯤ ꯄꯥꯔ ꯏꯄꯤꯁꯣꯠ ꯅꯥꯏꯅ ꯁꯨꯝ ꯊꯥꯡꯖꯤꯟꯕ ꯍꯧꯔꯦ ꯁꯣꯔꯤ ꯑꯗꯨꯒꯤ ꯊꯥꯡꯖꯤꯟꯗ꯭ꯔꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯙꯅꯕꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃꯒ ꯁꯦꯝꯖꯈꯤ ꯀꯔꯝꯕ ꯑꯩ ꯏꯁꯥꯃꯛ ꯁꯦꯝꯖꯈꯤꯕꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯄꯒꯤ ꯐꯣꯜ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯈꯤ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯁꯦꯡꯈꯤꯗꯕꯅꯦ ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯌꯥꯝ ꯀꯟꯅ ꯏꯗꯤꯠ ꯇꯧꯕꯒꯤ ꯀꯩꯅꯣꯁꯨ ꯌꯥꯝ ꯀꯟꯅ ꯂꯩꯇꯕ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯁꯨꯝ ꯑꯩ ꯊꯥꯒꯠꯆꯈꯤꯕꯅꯦ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯗꯨ ꯃꯌꯥꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯈꯤ ꯅꯨꯄꯤꯁꯤꯡꯗ ꯗꯦꯟ ꯑꯗꯒꯤ ꯃꯃꯥ ꯑꯣꯏꯕꯁꯤꯡꯗꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯈꯤꯕ ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯄꯒꯤ ꯐꯣꯜ ꯀꯔꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯥꯛ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯃꯌꯥꯝꯗ ꯌꯥꯝ ꯆꯥꯎꯕ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯄꯁꯤꯁꯨ ꯑꯁꯤꯒꯨꯝꯕ ꯐꯣꯜ ꯑꯃ ꯂꯩꯕ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯈꯪꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯉꯦ ꯗꯦꯟ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯈꯪꯅꯕ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯌꯥꯝ ꯍꯧꯈꯤꯕꯁꯤꯡꯗ ꯍꯧꯈꯤꯕ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯩꯅ ꯄꯤꯔꯤꯕ ꯆꯠꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯦꯁꯦꯖ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡꯗꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗ ꯇꯣꯛ ꯍꯥꯞꯀꯠꯆꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤꯁꯨ ꯀꯥꯟꯅꯔꯦ ꯑꯩꯒꯤꯁꯨ ꯀꯥꯟꯅꯔꯦ ꯑꯩꯒꯤꯗꯤ ꯀꯥꯟꯅꯕꯗꯤ ꯁꯨꯛꯇꯅꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯀꯥꯟꯅꯔꯛꯄ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯂꯥꯛꯄꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯃ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯑꯀꯥꯟꯁꯤꯗ ꯑꯗꯨꯗꯤ ꯑꯩ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯃꯌꯥꯝ ꯈꯔ ꯄꯥꯝꯅꯔꯕꯅꯤꯅ ꯑꯩꯁꯤ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯁꯦꯔꯦꯜ ꯊꯝꯃꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯌꯨꯝꯕꯥꯂꯣꯟ ꯀꯥꯟꯗ ꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯨꯝ ꯌꯦꯡꯉꯀꯥꯟꯗ ꯃꯁꯤꯡ ꯌꯥꯝꯅ ꯌꯦꯡꯉꯀꯥꯟꯗ ꯈꯪꯕꯤꯕ ꯍꯦꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯄꯤ ꯀꯦ ꯆꯦꯅꯦꯜꯕꯨꯀꯣ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯗꯒꯤꯅꯤꯀꯣ ꯅꯤꯄꯤꯂꯤꯀꯥ ꯁꯂꯥꯝ ꯑꯣꯀꯦ ꯏꯕꯨꯡ ꯆꯥꯛ ꯆꯥꯔꯕ ꯅꯤꯄꯤꯂꯤꯀꯥ ꯁꯂꯥꯝ ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯈꯤꯇꯪꯗꯤ ꯆꯥꯔꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝ ꯆꯥꯗ꯭ꯔꯤꯀꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯤꯄꯤꯂꯤꯀꯥ ꯎꯗꯕ ꯀꯨꯏꯔꯦ ꯁꯣꯔꯤ ꯎꯈꯤꯕ ꯀꯨꯏꯔꯦ ꯑꯗꯨꯁꯨ ꯃꯊꯪ ꯂꯥꯛꯑꯦ 2019ꯁꯤꯗ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ 2019 ꯂꯣꯏꯔꯝꯗꯥꯏꯁꯤꯗꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯃꯊꯪ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡ ꯑꯦꯄꯤꯁꯣꯠ ꯅꯥꯏꯅ ꯂꯥꯛꯑꯦ ꯃꯔꯛꯇ ꯑꯃꯨꯛ ꯀꯔꯤ ꯇꯧꯖꯒꯦ ꯍꯥꯏꯔꯤꯁꯦ ꯄꯤ ꯀꯦ ꯇꯣꯞ ꯇꯧꯖꯔꯤꯁꯦ ꯄꯤ ꯀꯦ ꯇꯣꯞ 10 ꯁꯝꯗꯕ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯁꯦ ꯃꯊꯪ ꯂꯥꯛꯈ꯭ꯔꯦ ꯍꯦꯟꯅ ꯑꯦꯝ ꯀꯦ ꯑꯉꯝ ꯃꯔꯤꯡ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯆꯥꯃꯣ ꯁꯦꯝ ꯇꯨ ꯌꯨ ꯑꯉꯝ ꯃꯔꯤꯡ ꯁꯦꯝ ꯇꯨ ꯌꯨ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯀꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯝꯕꯥꯜ ꯂꯝꯖꯤꯡꯒꯤ ꯁꯦꯔꯤꯁꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯗ ꯃꯇꯝ ꯑꯃꯗ ꯑꯩ ꯈꯪꯖꯔꯦ ꯃꯗꯨꯗꯩꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯌꯨꯝꯕꯥꯜꯂꯣꯟ ꯃꯃꯥꯡꯉꯩꯒꯤ ꯑꯍꯜꯁꯤꯡꯅ ꯊꯝꯃꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯐꯩꯌꯦ ꯐꯠꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯇꯧꯍꯩꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥꯁꯤꯡꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯣꯏꯌꯨ ꯏꯕꯨꯡ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯦꯟ ꯁꯦꯝ ꯇꯨ ꯌꯨ ꯅꯤꯄꯤꯂꯤꯀꯥ ꯁꯂꯥꯝ ꯏꯆꯟꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒꯤ ꯑꯅꯧꯕ ꯆꯍꯤꯁꯤ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃ ꯑꯣꯏꯗꯨꯅ ꯑꯃꯗꯤ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯦ ꯅꯕꯨꯡꯒꯤ ꯊꯃꯣꯏꯗꯒꯤ ꯁꯦꯡꯅ ꯕꯣꯔ ꯄꯤꯖꯔꯤ ꯋꯤꯁ ꯄꯤꯖꯔꯤꯀꯣ ꯅꯤꯄꯤꯂꯤꯀꯥ ꯁꯂꯥꯝ
Okay, thank you so much once again. Yumbalo lamjing sum lakpo. Ay khangudre adudaydi. Yumbalo lamjing hek tawkhibdagi ho aden adai marakta akoigi kain master de edit kamai tawni khone haina sum lakwa sum lakpo haida ai hana de khangam nate. Then ado YouTube mo kamai tawni kamai do yenga kanda sites hanep happy new year tamo same to you site hanep. Okay. Aduna amuk kedore ai monetize to process tore monetize to budi kedore hai hana thagak kiba video singji strike cha bukre yor ba tare ai di matam moi rule yam ne rame run se kamai don mi gi sei hana hap ki sei hap ya da ba copyright lei ta ba adumai ne yam magi to bi ya da bi yam le ram badagi video khra mayam u hanjadre ai thamdare yore मोगी गाइडलाइन सिंग मोनिटाइज तौर कान गाइडलाइन तुंग इन दबियाद्रे तुंग इंजरे नंदिनी आरके हैप्पी न्यू ईयर ब्रदर ओके सेम टू यू नंदिनी थैंक यू सो मच एंड सेम टू यू हैप्पी न्यू ईयर ओके अदुना मोगी गाइडलाइन सिंग दो फजन येंगा कान दा वीडियो से दे अइनो अदि मतुंग तारक दी कोगी कनो से पीके टॉप 10 दो से यो कुम काना ने then dialogue kumba sigumna hena dum ai hapjarabani ko mesi moi guideline yawba da isei gum sidi mi album gum yam thokpani na isei o sigini yam dana khangba tar dialogue gum ka ba adu maram war kanda kana ai samdok simjin toroga kana thamjare thadoi thodam happy new year chamo kari mathel sage ai ngisidi jare ke to same to you ke sangita thoksom happy new year ibung toruba ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯁꯪꯒꯤꯇꯥ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯏꯆꯟ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯏꯆꯦ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯃꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛ ꯚꯤꯋꯔ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯄꯤ ꯀꯦ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯗꯤ ꯀꯥꯃꯦꯁꯣꯔ ꯃꯉꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯃꯣꯏꯁꯤꯅ ꯍꯥꯔꯠ ꯑꯦꯟ ꯁꯣꯜ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛ ꯅꯤꯡꯈꯥ ꯇꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯌꯦꯡꯕ ꯉꯝꯕꯤꯌꯨ ꯑꯃꯗꯤ ꯏꯪ ꯇꯞꯄ ꯁꯥꯟꯇꯤ ꯂꯩꯕ ꯏꯃꯨꯡ ꯃꯔꯥ ꯆꯠꯄ ꯏꯃꯨꯡ ꯑꯣꯏꯕ ꯉꯝꯕꯤꯌꯨ ꯑꯃꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯌꯥꯝꯗ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯕꯣꯔ ꯄꯤꯖꯔꯤ ꯋꯤꯁ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯑꯅꯧꯕ ꯆꯍꯤ 2020 ꯁꯤꯗꯗꯤ ꯍꯦꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯃꯁꯤꯡ ꯌꯥꯝꯈꯠꯍꯟꯗꯨꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯌꯥꯝꯅꯁꯨ ꯗꯁ ꯇꯧꯔꯨꯔꯕꯅꯤꯅ ꯃꯌꯥꯝꯒꯤ ꯀꯥꯟꯅꯅꯕ ꯁꯣꯁꯥꯏꯇꯤꯒꯤ ꯀꯥꯟꯅꯅꯕ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯖꯔꯛꯈꯤꯒꯅꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯌꯦꯡꯕꯤꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯀꯣ 2020 ꯁꯤꯗꯗꯤ ꯊꯦꯡꯛ ꯌꯨ ꯇꯥꯃꯣ ꯑꯉꯝꯃꯔꯦꯡ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯉꯝꯃꯔꯦꯡ ꯑꯣꯀꯦ ꯑꯩ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡ ꯇꯧꯈꯤꯕꯗꯩꯗꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔ ꯌꯥꯝ ꯈꯪꯍꯧꯗ ꯍꯥꯏꯔꯦꯀꯣ ꯚꯤꯗꯤꯑꯣꯁꯨ ꯑꯣꯜꯃꯣꯁ ꯑꯩ 100ꯒꯤ ꯃꯌꯥ ꯂꯩꯔꯝꯃꯅꯦꯅ ꯈꯟꯖꯩ ꯑꯥꯒꯁ ꯊꯥꯁꯤꯗꯒꯤꯅ ꯑꯥꯒꯁ ꯗꯦꯠ 8ꯇꯒꯤ ꯂꯤꯡꯈꯠꯂꯛꯈꯤꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ 2020 ꯁꯤꯗꯗꯤ ꯃꯌꯥꯝ 2019ꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯉꯥꯡꯕꯗ ꯁꯛꯄꯗ ꯁꯣꯏꯈꯤꯕ ꯍꯥꯏꯒꯗꯕ ꯍꯥꯏꯍꯧꯗꯕ ꯍꯥꯏꯔꯣꯏꯗꯕꯅ ꯍꯥꯏꯖꯤꯟꯈꯤꯕ ꯀꯌా ꯑꯃ ꯃꯌꯥꯝꯒꯤ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯖꯩ ꯑꯃꯗꯤ ꯃꯌꯥꯝꯅ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄꯗ ꯃꯄꯨꯡ ꯐꯥꯅ ꯑꯩꯅ ꯍꯟꯕ ꯉꯝꯖꯗꯕ ꯑꯩꯒꯤ ꯆꯤꯟꯕ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯣ 2019 ꯁꯤꯗ ꯃꯌꯥꯝ ꯋꯥꯔꯧꯕ ꯊꯝꯕꯤꯔꯅꯣ 2020ꯗꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯩ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯉꯝꯍꯟꯅꯕꯒꯤ ꯇꯟꯖꯥꯗꯣ ꯑꯩ ꯂꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯉꯝꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯉꯝꯁꯨ ꯉꯝꯖꯒꯦ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤꯀꯣ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯀꯠꯊꯣꯛꯆꯔꯒꯦ ꯄꯤ ꯀꯦ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯥꯟꯅꯕ ꯐꯪꯕꯤꯈꯤꯕ ꯑꯃꯗꯤ ꯀꯥꯟꯅꯕ ꯂꯧꯕꯤꯈꯤꯕ ꯂꯣꯏꯅꯅ ꯀꯥꯟꯅꯕ ꯐꯪꯕꯤꯈꯤꯕ ꯑꯃꯗꯤ ꯁꯃꯥꯖ ꯏꯔꯝꯗꯝ ꯍꯩꯔꯣꯛꯁꯤꯗ ꯑꯆꯧꯕ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯆꯠꯅ ꯄꯊꯥꯞ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯃꯝꯕ ꯆꯠꯅ ꯄꯊꯥꯞꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯇꯨꯡ ꯏꯜꯂꯒ ꯑꯐꯕ ꯑꯅꯧꯕ ꯑꯑꯣꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯄꯤ ꯀꯦ ꯆꯦꯅꯦꯜꯅꯁꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯔꯝꯃꯦ ꯍꯥꯏꯕꯗꯣ ꯂꯧꯖꯕ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯀꯅꯥ ꯌꯦꯡꯉꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯑꯆꯧꯕ ꯃꯤꯠꯌꯦꯡ ꯑꯃ ꯂꯥꯛꯀꯗꯣꯏꯅꯤ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯁꯞꯄꯣꯔꯠ ꯈꯔꯗꯤ ꯇꯧꯔꯝꯁꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯤ ꯀꯦ ꯍꯦꯜꯗꯤ ꯀꯌꯥ ꯑꯃ ꯊꯝꯈ꯭ꯔꯦ ꯀꯣ ꯗꯦꯟ ꯑꯗꯒꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔꯒꯤ ꯖꯤ ꯀꯦꯒꯤ ꯈꯔ ꯊꯝꯖꯔꯝꯃꯦ ꯑꯁꯨꯝ ꯇꯧꯗꯅ ꯑꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯌꯥꯝꯃꯦ ꯗꯦꯟ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯋꯥꯔꯤꯒꯤ ꯑꯣꯏꯅꯁꯨ ꯑꯩ ꯈꯔ
ꯇꯧꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯋꯥꯔꯤ ꯃꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯋꯥꯔꯤꯅꯤꯀꯣ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯒꯤ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯔꯛꯑꯕ ꯋꯥꯔꯤ ꯀꯔꯝꯕ ꯃꯇꯥꯡꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯒꯤꯁꯨ ꯑꯩ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯑꯅꯧꯕ ꯆꯍꯤꯗꯗꯤ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯤꯕꯅꯤꯀꯣ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯗꯤ ꯀꯥꯎꯕꯤꯕ ꯌꯥꯗꯦ ꯁꯤꯕꯨꯗꯤ ꯑꯩꯒꯤ ꯀꯥꯟꯅꯅꯕ ꯂꯧꯖꯅꯕꯒꯤꯗꯃꯛ ꯇꯧꯖꯕ ꯅꯠꯆꯗꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯌꯨ ꯁꯤꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯔꯤ ꯇꯥꯟꯅꯈꯤꯁꯤꯒꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯧꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯋꯥꯔꯛꯀꯗꯧꯕ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯌꯥꯔꯦ ꯄꯨꯡ ꯕꯥꯔꯣꯒ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨ ꯍꯣ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯈꯤꯁꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯄꯥꯡꯊꯣꯛꯆꯕ ꯉꯝꯖꯔꯛꯀꯦ ꯉꯁꯤꯗꯤ ꯑꯅꯧꯕ ꯆꯍꯤꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯕꯥꯏ ꯕꯥꯏꯁꯤꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯄꯥꯝꯕꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯇꯧꯖꯔꯛꯀꯦ ꯑꯣꯀꯦ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯛ ꯇꯧꯕ ꯄꯥꯝꯖꯕ ꯋꯥꯅꯤ ꯀꯩꯗꯧꯁꯤꯒꯦ ꯕꯥꯏ ꯕꯥꯏꯁꯦ ꯄꯤ ꯀꯦ ꯆꯦꯅꯦꯜꯒꯤ ꯕꯥꯏ ꯕꯥꯏꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯒꯁꯨ ꯍꯌꯦꯡ ꯅ꯭ꯌꯨ ꯏꯌꯥꯔꯗꯗꯤ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯈꯨꯗꯣꯜ ꯑꯃ ꯁꯣꯏꯗꯅ ꯑꯩ ꯁꯦꯝꯖꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯀꯣ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯋꯥꯖꯕꯗꯤ ꯀꯩ ꯍꯥꯏ ꯀꯥꯟꯗ ꯍꯌꯦꯡ ꯅ꯭ꯌꯨ ꯏꯌꯥꯔ ꯍꯦꯛ ꯂꯣꯏꯕꯒ ꯍꯥꯡꯆꯤꯠꯁꯤꯗꯒꯤ ꯍꯧꯅ ꯗꯦꯠ 2 ꯑꯩꯒꯤ ꯉꯁꯥꯏ ꯑꯩꯅ ꯇ꯭ꯋꯤꯁꯟ ꯁꯦꯟꯇꯔ ꯑꯃ ꯑꯩ ꯍꯥꯡꯆꯤꯠꯁꯤꯗ ꯗꯦꯠ 2 ꯂꯣꯟꯁ ꯇꯧꯖꯒꯅꯤ ꯗꯦꯟ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯠꯊꯣꯛꯆꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯔꯤꯄ꯭ꯂꯥꯏꯗꯣ ꯄꯤꯕꯤꯔꯝꯃꯣ ꯕ꯭ꯔꯗꯔ ꯃꯟꯗꯦ ꯃꯁꯦꯜꯁꯤ ꯐꯕ꯭ꯔꯣ ꯑꯣꯀꯦ ꯅꯟꯗꯤꯅꯤ ꯑꯥꯔ ꯀꯦ ꯃꯁꯤꯁꯦ ꯑꯐꯕ ꯑꯣꯏꯗꯦ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯑꯐꯕ ꯑꯣꯏꯗꯦꯀꯣ ꯁꯄꯣꯁ ꯍꯥꯏꯒꯦ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯊꯥꯗꯣꯏꯒꯤꯁꯨ ꯄꯥꯖꯒꯦ ꯁꯤ ꯍꯥꯟꯅ ꯈꯨꯝꯖꯈꯤꯒꯦꯀꯣ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯃꯟꯗꯦꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯁꯟꯗꯦꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯦꯅꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯔꯒꯗꯤ ꯀꯥꯏꯅꯧ ꯍꯥꯏꯕ ꯂꯩꯌꯦꯅ ꯍꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯔꯥꯁꯤ ꯃꯥꯟꯅꯔꯝꯗꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯗꯤ ꯄꯨꯟꯁꯤ ꯇꯦꯟꯒꯜꯂꯦ ꯍꯥꯏꯕ ꯑꯃ ꯂꯩ ꯀꯔꯤꯒꯨꯝꯕ ꯔꯥꯁꯤ ꯀꯥꯏꯅꯕꯒꯨꯝꯕ ꯀꯣ ꯈꯥꯏꯅꯔꯤꯕꯅꯤ ꯈꯪꯗꯦ ꯑꯣꯏꯒꯜꯂꯦ ꯍꯥꯏꯕꯒꯤ ꯂꯝꯕꯤ ꯈꯔꯗꯤ ꯂꯩ ꯑꯗꯨꯃꯛꯄꯨ ꯃꯥꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯖꯔꯝꯕ ꯑꯩꯒ ꯕꯤꯗ꯭ꯌꯥꯇ ꯑꯗꯨꯅ ꯀꯔꯤ ꯂꯩꯔꯤꯕꯒ ꯍꯥꯏꯗꯨꯗꯤ ꯂꯥꯏꯔꯤꯛꯇ ꯌꯦꯡꯉꯀꯥꯟꯗ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯍꯌꯦꯡꯕꯨ ꯑꯣꯏꯔꯁꯨ ꯅꯨꯃꯤꯠ ꯑꯃꯗ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯃꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯍꯪꯕꯤꯔꯣ ꯍꯥꯏꯕꯁꯤ ꯊꯥꯗꯣꯏ ꯍꯩꯅꯤꯡꯁꯨꯡ ꯇꯥꯃꯣ ꯇꯥꯃꯣꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯏꯁꯩ ꯑꯃꯇ ꯁꯛꯄꯤꯔꯛꯑꯣ ꯑꯣꯀꯦ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯏꯁꯩ ꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯎꯅ ꯏꯖꯈꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯁꯛꯈꯤꯕ ꯏꯁꯩꯅꯤ ꯃꯔꯨꯞꯅ ꯁꯛꯈꯤꯕ ꯏꯁꯩꯅꯤꯀꯣ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯑꯍꯤꯡ ꯑꯃ ꯆꯨꯞꯅ ꯑꯩꯈꯣꯏ ꯌꯨꯝꯊꯛꯇ ꯐꯝꯃꯒ ꯑꯩꯈꯣꯏꯅ ꯏꯃꯤꯟꯅꯈꯤꯕꯅꯦ ꯏꯁꯩ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯕꯥꯏ ꯕꯥꯏꯒꯤ ꯗꯃꯛ ꯃꯌꯥꯝꯗꯒꯤ ꯈꯨꯗꯣꯜ ꯑꯃ ꯇꯝꯖꯔꯝꯒꯦ ꯍꯥꯏꯕꯒꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯏꯆꯟ ꯊꯥꯗꯣꯏꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯕꯤꯔꯛꯄꯗꯣ ꯑꯩ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯣꯀꯦ ꯐꯖꯗ꯭ꯔꯁꯨ ꯐꯖꯩꯅ ꯇꯥꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯏꯁꯩꯒꯤ ꯁꯩꯍꯧꯕꯅ ꯏꯪꯅ ꯆꯤꯛꯂ ꯑꯍꯤꯡ ꯑꯗꯨ ꯑꯩ ꯃꯄꯨꯡ ꯐꯥꯅꯗꯤ ꯏꯪꯅ ꯆꯤꯛꯅ ꯑꯍꯤꯡ ꯑꯃ ꯂꯥꯛꯈꯤ ꯅꯪꯅ ꯍꯟꯈꯤ ꯑꯩꯉꯣꯟꯗ ꯈꯣꯟꯖꯦꯜꯁꯦ ꯌꯥꯗ꯭ꯔꯦ ꯅꯨꯡꯁꯤꯔꯤꯕꯔꯥ ꯑꯩꯕꯨ ꯏꯪꯅ ꯆꯤꯛꯂ ꯑꯍꯤꯡ ꯑꯃ ꯂꯥꯛꯈꯤ ꯅꯪꯅ ꯍꯟꯈꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕꯔꯥ ꯑꯩꯕꯨ ꯈꯨꯝꯈꯤ ꯑꯩꯅ ꯅꯨꯡꯁꯤꯈꯤꯒꯅꯤ ꯅꯨꯡꯁꯤꯈꯤꯒꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯒꯅꯤ ꯅꯪꯕꯨ ꯏꯪꯅ ꯆꯤꯛꯂ ꯑꯍꯤꯡ ꯑꯃ ꯂꯥꯛꯈꯤ ꯅꯪꯅ ꯍꯟꯈꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕꯔꯥ ꯑꯩꯕꯨ ꯇꯪ ꯗꯪ 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 ꯂꯩꯔꯦ
ꯂꯥꯛꯇ꯭ꯔꯕꯁꯨ ꯅꯅꯥꯛꯇ ꯑꯩꯕꯨ ꯀꯥꯎꯈꯤꯕꯗꯤ ꯂꯩꯇꯦ ꯂꯩꯇꯦ ꯎꯅꯗ꯭ꯔꯁꯨ ꯑꯩꯕꯨ ꯅꯪꯕꯨ ꯀꯥꯎꯔꯦ ꯃꯩ ꯅꯨꯡꯁꯤꯗꯕꯅ ꯎꯅꯗ꯭ꯔꯁꯨ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯇꯦꯔꯦꯔꯦꯔꯦꯔꯦ ꯃꯌꯥꯝ ꯈꯣꯟꯖꯦꯜꯗꯤ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯐꯖꯅ ꯐꯥꯕꯁꯨ ꯅꯠꯇꯦ ꯑꯣ ꯂꯥꯛꯇ꯭ꯔꯕꯁꯨ ꯅꯅꯥꯛꯇ ꯑꯩꯅ ꯅꯪꯕꯨ ꯀꯥꯎꯈꯤꯕꯗꯤ ꯂꯩꯇꯦ ꯂꯩꯇꯦ ꯎꯅꯗ꯭ꯔꯁꯨ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯣ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩꯗ ꯑꯣꯟꯈ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯣꯟꯈ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯊꯦꯝꯕꯤꯔꯔꯣ ꯑꯣ ꯊꯦꯝꯕꯤꯔꯔꯣ ꯅꯪꯅ ꯑꯩ ꯀꯥꯎꯔꯦ ꯁꯣꯔꯤ ꯑꯩ ꯐꯥꯗ꯭ꯔꯦ ꯀꯨꯏꯃꯟꯗꯅ ꯀꯥꯎꯔꯦ ꯏꯕꯗ ꯑꯩꯁꯨ ꯌꯥꯎꯖꯈꯤꯕ ꯏꯁꯩꯅꯦ ꯑꯣꯀꯦ ꯌꯥꯝ ꯀꯨꯏꯃꯟꯗꯅ ꯀꯥꯎꯔꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯈꯣꯟꯖꯦꯜꯁꯤꯒ ꯇꯧꯊꯣꯔꯛꯏꯁꯤꯒ ꯌꯥꯝ ꯄꯛꯑꯝꯃꯔꯣꯏ ꯑꯣꯀꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯚꯤꯖꯤꯠꯁ ꯁꯦꯝ ꯇꯨ ꯌꯨ ꯑꯣꯀꯦ ꯏꯁꯩ ꯍꯩꯇ ꯏꯁꯩ ꯑꯃꯗꯤ ꯃꯇꯦꯛ ꯑꯃ ꯈꯨꯗꯣꯡ ꯇꯝꯖꯈ꯭ꯔꯦ ꯑꯣꯀꯦ ꯑꯩ ꯉꯁꯤ ꯂꯥꯁ ꯁꯣꯡ ꯑꯣꯐ ꯗꯤꯁ ꯍꯥꯏꯅ ꯇꯝꯖꯗꯦ ꯍꯩꯖꯕꯗꯤ ꯅꯠꯆꯗꯦ ꯏꯁꯩꯗꯤ ꯌꯥꯝ ꯄꯥꯝꯗꯤ ꯄꯥꯝꯖꯩ ꯕꯠ ꯑꯩ ꯃ꯭ꯌꯨꯖꯤꯛꯇꯤ ꯈꯔ ꯄꯥꯝꯖꯩꯀꯣ ꯃ꯭ꯌꯨꯖꯤꯛꯇꯤ ꯈꯔ ꯄꯥꯝꯖꯩ ꯊꯤꯟꯕ ꯂꯥꯡꯕ ꯈꯤꯇꯪꯕꯨꯗꯤ ꯍꯩꯒꯦ ꯇꯧꯋꯦ ꯌꯥꯝ ꯄꯨꯔꯥꯃꯛꯇꯤ ꯍꯩꯖꯕ ꯅꯠꯆꯗꯦ ꯈꯤꯇꯪ ꯑꯗꯨꯅ ꯏꯁꯩ ꯁꯛꯄꯁꯤꯅ ꯈꯣꯟꯖꯦꯜꯁꯤ ꯌꯥꯗꯕꯅꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯦꯅꯤꯋꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯄꯨꯡ ꯑꯣꯏꯅ ꯕꯥꯏ ꯕꯥꯏꯒꯤ ꯃꯇꯝꯁꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯌꯥꯝꯗꯤ ꯉꯜꯂꯝꯈꯤꯅꯤ ꯄꯨꯡ ꯇꯔꯥ ꯄꯨꯡ ꯑꯅꯤꯇ ꯉꯥꯏꯔꯦ ꯄꯨꯡ ꯑꯅꯤꯐꯥꯎ ꯉꯥꯏꯔꯒꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯗꯕꯅꯤꯅ ꯃꯌꯥꯝꯅ ꯍꯣꯔꯦꯟ ꯑꯩꯒꯤ ꯋꯥꯆꯞꯇ ꯑꯩꯒꯤ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯋꯤꯁ ꯄꯤꯔꯛꯈꯤꯕ ꯍꯣꯔꯦꯟ ꯄꯨꯡ ꯕꯥꯔꯣ ꯆꯞ ꯆꯥꯅ ꯋꯤꯁ ꯄꯤꯔꯛꯄ ꯃꯤꯗꯣ ꯑꯩ ꯄ꯭ꯔꯥꯏꯖ ꯑꯝꯇꯪ ꯊꯝꯖꯒꯦ ꯄ꯭ꯔꯥꯏꯖ ꯑꯝꯇ ꯊꯝꯖꯒꯦꯀꯣ ꯑꯦꯝ ꯀꯦ ꯑꯉꯝꯃꯔꯦꯡ 2019ꯗ ꯃꯤꯌꯥꯝꯒꯤ ꯁꯦꯝꯕ ꯄꯥꯡꯕꯗꯒꯤ ꯍꯦꯟꯅ 2020ꯗ ꯍꯦꯟꯅ ꯐꯪꯕ ꯑꯣꯏꯕꯤꯌꯨ ꯀꯣ ꯇꯥꯃꯣꯒꯤ ꯆꯦꯅꯦꯜ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯒꯤ ꯌꯨꯝꯕꯥꯂꯣꯟꯕꯨ ꯁꯣꯏꯗꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯄ ꯉꯝꯂꯅꯤ ꯊꯥꯖꯩ ꯊꯦꯡꯛ ꯌꯨ ꯑꯉꯝ ꯃꯔꯦꯡ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯤꯁꯨ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯒ ꯑꯑꯣꯟꯕ ꯈꯤꯇꯪꯗꯤ ꯑꯑꯣꯟꯕ ꯑꯩꯈꯣꯏ ꯑꯑꯣꯟꯕ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯄꯥꯟꯗꯝꯁꯦ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦꯀꯣ ꯌꯨꯝꯕꯥꯂꯣꯟ ꯃꯃꯤꯡ ꯊꯝꯖꯔꯤꯁꯦ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔ ꯂꯨꯖ ꯑꯣꯏꯔꯤꯕ ꯀꯌꯥꯁꯤꯡꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯨꯝꯕꯥꯂꯣꯟꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯄꯅꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣই ꯈꯤꯇꯪ ꯈꯪꯃꯤꯟꯅꯔꯀꯥꯟꯗ ꯑꯐꯕ ꯌꯨꯝꯕꯥꯂꯣꯟ ꯑꯃ ꯑꯣꯏꯔꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯐꯕ ꯌꯨꯝꯕꯥꯂꯣꯟ ꯂꯩꯔꯛꯄ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯊꯝꯖꯔꯤꯗꯤ ꯃꯁꯤ ꯋꯥꯈꯜꯂꯣꯟꯗꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯑꯒꯝ ꯃꯔꯦꯡ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯕ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯑꯦ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ 2020ꯗ ꯍꯦꯟꯅ ꯉꯝꯕ ꯑꯣꯏꯖꯒꯦ ꯏꯅꯥꯎꯒꯤ ꯋꯤꯁ ꯏꯅꯥꯎꯒꯤ ꯕꯣꯔ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯕ ꯉꯝꯒꯗꯧ ꯃꯥꯜꯂꯦ ꯉꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯚꯤꯖꯤꯠ ꯑꯣꯀꯦ ꯇꯥꯃꯣ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯗꯨꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯄꯤ.ꯀꯦ. ꯁꯥꯏꯠꯇꯒꯤ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯄꯤꯖꯔꯤ ꯑꯣꯀꯦ ꯍꯣꯏ ꯀꯣꯛꯇ ꯆꯤꯛꯄꯒꯤꯀꯣ ꯇꯨꯝꯒ꯭ꯔꯗꯧꯅꯤ ꯑꯗꯨꯒ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯋꯤꯁ ꯄꯤꯕꯤꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯖꯒꯦ ꯉꯁꯤꯗꯤ ꯑꯣꯀꯦ ꯑꯩꯅ ꯉꯝꯃꯦ ꯑꯩꯅ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯉꯝꯒꯗꯧ ꯃꯥꯟꯗꯦ ꯁꯣꯔꯤ ꯋꯥꯈꯠꯂꯦ ꯑꯣꯀꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯤ ꯀꯥꯎꯔꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯥꯎꯔꯦ anyway ꯀꯥꯎꯔꯁꯅꯨ ꯑꯣꯀꯦ ꯅꯥꯎ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯔꯁꯤꯔꯥ ꯃꯌꯥꯝ
comment amtang tajage live si loisillasira kamdosige habado amtang mayam haibiro ai haining bakadi leramune khara kawre but zabutobu amuk soidna chapu wan khabi sigap ki do mayam han ai live thajabado kanogi kari 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 aina message mayam pa leibdo kitang mayam nuai dabo kanom legi mala ado soidna ai tongana blog anam semjarake ko brother adudi kamaya tawraga fani amta haibiyo aisu brother gi subscriber amane thank you Nandini subscriber oibirambagi to yam nuai jai then aduga Nandini aina hajeningbudi adugi matangdo falona haibi yadabusu leiko numidangda aduna afabu matamda yenga haibirake anganmada ko Nandini tabiramgani khanje otherwise kem khangano aingonda call amtang toro anganba matam amda ko aduga ai yengaga kari kari lege habdo asim yani yani hekta falona haibi yadab khalle adu yengakanda kari kari lei hadu pung phana yengaga dobu yabusu lei yadabusu lei adu yabu lei manungda leibra hadu yengsiko chan Nandini ada aina haise aduna anganba matam amda hojik numidang nadaba asiguma singsi numidang haibi yam afaba leramusu fataba oikiba numidang haibisi mahimanai chamma khalai numit lering matamda haigada haitare ko aduna message nataba call na nong tobiro otherwise kem khangano sum aina noi mayam gi fanaba lambi sum sinjage na derine ko okay site connects tamo net si yam nuaite tamo gi video si yam yengningbani wisti aina hando mali tamo live loikino okay ai ngatang lejage okay net sing ala din nuai jarkani da ko ala din nuai jarkani xem này aduna thank you brother na asangba matamda habiro comment ta hoisu okay comment kano to ai number da nongma message samtang thabiro mo ko whatsapp ta aduga ai sum ningsing na ba na ai nang boy kan sum hayirake aduga sum wari sanaba yaba timing habadi sidadi if kaiguma nogi husband lerjo husband jom loina taminaba kesu kaiti ko atumai sum tokse ai ngona phone toroga imung kaiba lan negative ta khanaraga tawdudi adudai pamjate aina ji nogi tawne amate amage loina maktani ko ina hajarise loina makidane aduna mayam gi damak fanam tawraga wa imung kaiba kano dudai pamjate adu lights ko aduna afaba jumbalon lamjing habise loina yawjarabne ai wakalonse aduna yengse khudimaki apamba khudimaki ningmu tungba tungdaba kharadi loina legani adubu aina thamjaningudi mamangda si yam toina thamjaba ishwardi khurumjarga yabane ko ishwar hasi igi ishwargani aina hajagre mamangda adu lai chu khurumjarga yabani ishwar khurumjarga yabani miyoi bada khurumjabase khurumnogi yadabne nethare haibamsu leibani adumakna loina habinate anyway aduna ikoi aina hajaningudi matam khudimti ishwar khurumse haibane lai ningsi ishwar khurumse ko okay brother ki number di adugi di kemta khaloy brother okay thanks okay ai number khangdri ra ai number di leram gadra khangjabni Nandini RK ai number leidri ra okay harake ibiro ma'am ibiro 783396 number muka harke 700 59 83396 okay haibasing sisi ai number ne sidum mayam hangbining ba leibasing do ayamana call da aina okay ai huji hajakibda ibi hudra Nandini je number hajakibne nangi message la ka no ai harage ko i riborgana yare message aina message thabak si kitang yamba ingonda ko ana ai message ina singon kra wabsu leiba aduna call torokududi aina tanja sabudo de khudak ta sat yengba yaw yeng loi loising bi ki bunga kane aduna tangai phadana leiba ai hum free leiba oibu kan tanja hi sabu organa message tu yenga khangi ba adugum ayam lei
ꯀꯣꯜ ꯂꯣꯏꯔꯗꯤ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯍꯪꯅꯕꯗ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯄꯥꯎꯗꯨ ꯐꯥꯎꯅꯔꯒ ꯍꯦꯟꯅ ꯊꯨꯕꯁꯨ ꯍꯦꯜꯂꯦ ꯑꯩꯉꯣꯟꯗ ꯃꯇꯝ ꯃꯥꯡꯗꯕꯁꯨ ꯍꯦꯜꯂꯦ ꯃꯌꯥꯝꯗꯁꯨ ꯃꯇꯝ ꯃꯥꯡꯗꯕ ꯍꯦꯜꯂꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯗꯤ ꯑꯃꯒꯤ ꯍꯥꯏꯕꯗꯤ ꯂꯣꯏꯅꯃꯛꯀꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ 2020ꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯑꯅꯧꯕ ꯁꯤꯁꯇꯦꯝꯁꯤꯗ ꯂꯣꯏꯅ ꯚꯥꯞ ꯇꯥꯃꯤꯟꯅꯔꯁꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯊꯦꯡꯛ ꯌꯨ ꯑꯗꯨꯅ ꯀꯝꯗꯧꯁꯤꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯜꯃꯣꯁ 49 50 ꯃꯤꯅꯠꯁ ꯐꯥꯎꯗꯤ ꯑꯩ ꯂꯥꯏꯚ ꯊꯥꯖꯔꯛꯈ꯭ꯔꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯏꯚ ꯇꯧꯁꯤꯒꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯌꯦꯡꯕꯤꯗꯕ ꯂꯥꯏꯚ ꯏꯇꯧ ꯇꯧꯕꯤꯗꯕꯁꯤꯗꯅꯤ ꯈꯤꯇꯪ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯦꯡꯛ ꯌꯨ ꯇꯧꯕꯤꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤꯗ ꯊꯥꯕꯜ ꯃꯈꯣꯟ ꯇꯥꯕ꯭ꯔꯥ ꯃꯌꯥꯝ ꯑꯣꯟꯂꯥꯏꯟ 24/7 ꯑꯩꯁꯨ ꯌꯦꯡꯂꯤꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯣꯟꯂꯥꯏꯟ ꯊꯦꯡꯛ ꯌꯨ ꯑꯣꯟꯂꯥꯏꯟ ꯑꯗꯨꯅ ꯋꯥ ꯌꯥꯝ ꯉꯥꯡꯕꯁꯤ ꯋꯥꯈꯠꯂꯛꯏꯗ ꯇꯥꯗꯦ 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 ꯑꯣꯀꯦ ꯑꯩꯉꯣꯟꯗꯗꯤ ꯁꯦꯡꯅ ꯇꯥꯏ ꯃꯈꯣꯟꯁꯦ ꯑꯗꯨꯅ ꯑꯩ ꯈꯔ ꯃꯄꯥꯟꯒ ꯈꯤꯇꯪ ꯊꯣꯛꯑꯗꯤ ꯃꯈꯣꯟ ꯍꯧꯖꯤꯛ ꯊꯥꯕꯜ ꯃꯈꯣꯟ ꯐꯖꯅ ꯃꯐꯝ ꯑꯍꯨꯝꯗꯤ ꯇꯥꯔꯤ ꯑꯗꯨ ꯏꯁꯩ ꯇꯧꯕꯒꯤ ꯃꯐꯝ ꯑꯃꯁꯨ ꯇꯥꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯕꯣꯝꯕ꯭ꯂꯥ ꯃꯈꯣꯟ ꯌꯥꯝ ꯇꯥꯟꯅꯔꯅꯤ ꯑꯩ ꯈ꯭ꯋꯥꯏ ꯄꯥꯝꯖꯗꯕꯁꯤ ꯕꯣꯝꯕ꯭ꯂꯥ ꯊꯥꯕꯁꯤꯗꯤꯀꯣ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯏꯌꯥꯔꯒꯤꯅꯦ ꯕꯣꯝꯕ꯭ꯂꯥ ꯊꯥꯕꯁꯤ ꯑꯥꯏꯗꯣꯂꯥꯏꯠꯁ ꯀꯥꯟꯅꯗꯕ ꯀꯩꯅꯣꯅꯦꯁꯦ ꯊꯥꯕ ꯌꯥꯏ ꯀꯔꯝ ꯀꯥꯟꯗ ꯊꯥꯕ ꯌꯥꯏ ꯑꯩꯈꯣꯏ ꯁꯦꯟꯊꯣꯛ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕ ꯑꯩꯈꯣꯏꯅ ꯁꯥꯖꯕ ꯉꯝꯃꯀꯥꯟꯗ ꯊꯥꯕ ꯌꯥꯏ ꯁꯤꯅ ꯑꯩ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯑꯣꯀꯦ ꯑꯣ ꯅꯟꯗꯤꯅꯤ ꯑꯥꯔ ꯀꯦ ꯅꯝꯕꯔ ꯈꯪꯉꯝꯃꯅꯦꯅ ꯈꯟꯖꯔꯦꯀꯣ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯂꯥꯏꯠ ꯑꯗꯨꯝ ꯄꯛ ꯊꯣꯝꯈ꯭ꯔꯕꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯑꯣꯟꯂꯥꯏꯟ 24/7 ꯊꯦꯡꯛ ꯌꯨ ꯑꯩꯁꯨ ꯊꯦꯡꯛ ꯌꯨ ꯃꯈꯣꯟꯁꯦ ꯈꯔ ꯍꯣꯟꯗꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ ꯑꯗꯨꯅ ꯑꯩꯁꯤ ꯕꯕꯥꯅꯁꯨ ꯉꯥꯏꯍꯥꯛ ꯀꯧꯔꯛꯂꯤ ꯉꯥꯛꯇꯪ ꯑꯩ ꯄꯨꯡ ꯑꯃꯗꯤ ꯐꯥꯍꯜꯂꯒꯦꯀꯣ ꯂꯥꯏꯚꯁꯦ ꯍꯧꯒꯠꯂꯛꯑꯒꯗꯤ ꯍꯣꯔꯦꯟ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯗ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯝꯗꯧꯗꯤ ꯃꯥꯟꯗꯦ ꯇꯨꯝꯈ꯭ꯔꯒꯗꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯃꯌꯥꯝ ꯍꯌꯦꯡ ꯍꯩꯔꯣꯛꯀꯤ ꯃꯦꯂꯩ ꯇꯝꯄꯥꯛ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯌꯦꯡꯅꯕ ꯃꯐꯝ ꯑꯃ ꯂꯩ ꯃꯤ ꯌꯥꯝ ꯂꯥꯛꯅꯅꯤ ꯑꯗꯨꯗ ꯂꯥꯛꯄꯤꯔꯒꯗꯤ ꯑꯩꯒꯤ ꯊꯦꯡꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯕꯗꯁꯨ ꯃꯌꯥꯝꯒ ꯊꯦꯡꯅꯔꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯂꯧꯃꯤꯟꯅꯁꯤ ꯁꯤꯃꯁꯨ ꯑꯩ ꯊꯝꯖꯒꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯍꯌꯦꯡꯁꯤꯃꯛ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯍꯩꯔꯣꯛꯀꯤ ꯃꯦꯂꯩ ꯇꯝꯄꯥꯛꯁꯤꯗ ꯃꯌꯥꯝ ꯄꯤꯛꯅꯤꯛ ꯌꯥꯝ ꯂꯥꯛꯅꯒꯅꯤ ꯁꯤꯗ ꯃꯐꯝꯁꯨ ꯁꯥꯒꯠꯄꯕꯨꯗꯤ ꯂꯣꯏꯗ꯭ꯔꯤ ꯈꯔꯗꯤ ꯁꯥꯒꯠꯄ ꯍꯧꯔꯕ ꯃꯐꯝꯅꯤ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯕꯗ ꯐꯩꯌꯦꯅ ꯈꯟꯖꯩ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯂꯥꯏꯚ ꯊꯥꯕꯗ ꯀꯣꯛ ꯆꯤꯛꯄꯕꯨ ꯈꯔ ꯐꯔꯛꯑꯦ ꯀꯝꯗꯧꯁꯤꯒꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯣꯀꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ 2019 ꯃꯌꯥꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯃ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯈ꯭ꯔꯦ ꯄꯤ ꯀꯦꯕꯨꯁꯨ ꯃꯁꯛ ꯈꯪꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯈꯤ ꯄꯤ ꯀꯦꯒꯤ ꯑꯣꯏꯅ ꯌꯨꯇ꯭ꯌꯨꯕꯀꯤꯗꯃꯛꯇ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯆꯍꯤ ꯑꯃ ꯑꯣꯏꯈꯤ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯤꯗ ꯍꯧꯔꯛꯄꯗꯗꯤ ꯌꯥꯝ ꯋꯥꯈꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯆꯍꯤ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛꯄꯨ ꯍꯧꯅ ꯍꯧꯅ ꯁꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯂꯁ ꯑꯍꯟꯁꯨ ꯑꯣꯏꯁꯤꯜꯂꯛꯄ ꯆꯍꯤꯁꯨ ꯍꯦꯟꯖꯤꯜꯂꯛꯄꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯑꯅꯤ ꯆꯍꯤ ꯍꯦꯟꯖꯤꯜꯂꯛꯏ ꯃꯈꯩ ꯆꯍꯤ ꯂꯥꯝꯁꯤꯜꯂꯛꯏ ꯃꯈꯩ ꯑꯩꯈꯣꯏꯁꯨ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯀꯗꯣꯏꯕ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯦꯅꯤꯋꯦ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯩ ꯏꯁꯥꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯐꯕ ꯋꯥꯈꯜ ꯉꯥꯛꯇ ꯈꯟꯃꯤꯟꯅꯗꯨꯅ ꯑꯗꯨꯒ ꯑꯆꯨꯝꯕ ꯉꯥꯛꯇ ꯂꯧꯃꯤꯟꯅꯗꯨꯅ ꯑꯔꯥꯟꯕꯁꯤ ꯂꯥꯞꯅ ꯂꯥꯞꯅ ꯊꯝꯃꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯥꯎꯅꯕꯒꯤ ꯂꯝꯕꯤꯁꯤ ꯂꯥꯞꯅ ꯂꯥꯞꯅ ꯊꯝꯃꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯂꯝꯕꯤ ꯑꯃꯃꯝꯗ ꯄꯨꯁꯤꯟꯃꯤꯟꯅꯗꯨꯅ ꯏꯪ ꯇꯞꯄ ꯃꯔꯥ ꯆꯦꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃꯗ ꯑꯩꯈꯣꯏꯁꯨ ꯂꯩꯗꯨꯅ ꯌꯥꯝ ꯁꯥꯟꯇꯤ ꯂꯩꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯃꯤꯟꯅꯁꯤ ꯑꯃꯗꯤ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯄꯤ ꯀꯦ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯠꯈꯤꯕ 2019 ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯠꯇꯕ ꯑꯋꯥꯕ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯄꯨꯈꯤꯕ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯑꯅꯧꯕ 2020 ꯂꯥꯛꯄ ꯀꯥꯟꯗꯗꯤ
mayam afaba ngakta nuai afaba ngakta oibin aduna akhoi masen afaba kanglaipa amasu sema ngam oirasnu haibase ngaminerse haibu wakhalon si thamjaraga masigidi mayam dagi kaina nabi yathang ni jage horen mayam na kanana ihana hana ngona message tharakpa ngam tharakpa ge habu ai yengjage ko aduna ai matam du hodu ngai ne jarage ko countdown de hojarabane je pung ani ka ngai chilabane ana ngasi ingonda pung baro chap chana ingonda message pirakpa mido ado ai kana namta yengjage aduga ai kaigumba mata adugi tongan ai kano semjarake blog ma ko ai yengjage maduma thank you so much mayam ngaibiyo aduga aina ngamme aina kanadano message ama thaja kanadano haibadi just aigi whatsapp group one lejeruda message thabu ngambre yengjage ju baro sab chana dubu aingona thabirakpagi onadi khoi hana thabirakmido wish pibirakmido adugi tongan ai kaigumum tokjarake sine haijari ko thank you so much am wajare mayam ko naba sei si garo benga tang de to buya bne do tang ware ingon dang si chang si ko yam lo sile sile ko okay bye bye 2019 and I wish you a happy new year 2020. Thank you so much. Good night 2019.